पाउचे युफम मरुब पाउ खरा अपडेट तौजरी सलाई ऑफिस बैंक अकाउंट हांगदोहनखिब ऑर्डर सिंगनरखिब NIA की अपील हाईकोर्ट डिसमिस तौखरे अक्टोबर 19 लिसिंग अनी तराग मपन लंदन पांथोखिबनी प्रेस कॉन्फ्रेंस मणिपुर इंडिया तोान तारे लोनना मणिपुर स्टेट काउंसिल सेमदुना नारेंगम समरजितना मसिगी डिफेंस मिनिस्टर ओरग जम्बेम बेरेना चीफ मिनिस्टर ओरे लौथोखिबगी पाउ स्टेट असिगी पाउसे अक्टोबर 19 लिसिंग अनी तराग मपन फोंगलखिबग मरी लेनना नेशनल इन्वेस्टिगेशन एजेंसी NIA न लौखिब केस मरी लेनना थिंजिंदुना थमलप सलाई स्मार्ट सोसाइटी की ऑफिस बैंक अकाउंट हांगदोप अयाब पीखिब ऑर्डर बो सिंगनरखिब NIA की अपील पुनमक हाईकोर्ट ऑफ मणिपुर डिसमिस तौखरे हाईकोर्ट ऑफ मणिपुर की जजमेंट ऑर्डर अदु ngasi कोर्ट असिगी जस्टिस MP मुराली धरन जस्टिस अहंतेम पिमोल की डिवीजन बेंच न पीखिबने NIA की मैकेडी कोर्ट असिद फाइल तौरखिब क्रिमिनल अपील अदुगी नंबर 12 of 2020 ने अदुगा मसिगा मरी लेनबा एजेंसी असिगी मैकेडी फाइल तौरखिब एप्लीकेशन सिंगी मतुंगिना कोर्ट न लौखिब मिसलेनियस केस क्रिमिनल अपील सिंग अदुगी नंबर सिंग 30 of 2020 अमसुंग 31 of 2020 ने अतोप पाउ अमदना कांग्रेस लुसिंगबी प्रियंका नरेंद्र मोदी हुंदुना ngangré लैबाक असिदा थाउ अमसुंग कुकिंग गैस की ममल का हेना वंखलखिब अदुगी मतंगदा कांग्रेस पार्टी की जनरल सेक्रेटरी प्रियंका गांधी भद्रना लैबाक असिगी प्राइम मिनिस्टर नरेंद्र मोदी हुंदुना ngankhibag loinana मोदी ना मसागी ओइबा इंटरेस्ट थपक तौरपदगी ngasi फिबम असि यौरखिबनी आइना फोंदोरक्ले मागा मखातना फोंदोखिबदा मोदी गवर्नमेंट लैबाक असिगी लाइरबा मियामगी हक मनरबा होनरे हौखिबा था अहुमलुम असिदा कुकिंग गैस की ममल लुपा चनी हेंगलके पेट्रोल अमसुंग डीजल की ममलसु लीटर द लुपा चामा हेंगटखरे हौजिक सेंटर लेगाक पाइबा नरेंद्र मोदी ना महाके सेंजाउ पाइबा ममानबा अमदि मरी मतासिंगी खलग थबक तौरे हौखिबा निमित 10 रोम पेट्रोल अमसुंग डीजल की ममन नोंग की लेप लेतने हेंगलगले लेबाक असिगी अतोप स्टेट खरदि पेट्रोल लीटर अमगी ममल लुपा चामा हेनख्रे ऑपोजिशन द लेबा पार्टी सिन पेट्रोल अमसुंग डीजल की ममल हेंगलकपा अदुबा जानिंगदबा फोंदोक्तुना मिफम कया फोंदोक्रे अतोप मखा तरकपा पाउ अमदसु मोदी की मकोई सांगबा हेंगलिबा मखै लेबाक असिदा पेट्रोल अमसुंग डीजल की ममल लेप लेतने हेंगलखिगनी RP शर्मा प्राइम मिनिस्टर नरेंद्र मोदी की मकोई सांगबा हेंगलिबा मखै लेबाक असिदा पेट्रोल डीजल अमदि कुकिंग गैस की ममलसु लेप लेतने हेंगलखिगनी आइना आसाम कांग्रेस की लुसिंगबा RP शर्मा न करेंगनबा मौंगदा फोंदोरखरे असम कांग्रेस की लुसिंगबा RP शर्मा हानादगी अहुना चै ननेगै ओइबा वाफम कया फोंदोकपदा ममिंग लेरिबा मिउइ अमने मोदी की मकोई सांगबा हेंगलिबा मखै लेबाक असिदा नोंगमगी सिनद्रबा याद्रबा पोलमसिंग ममल लेप लेतने हेंगलखिगनी आइना फोंदोकिबने लैबाक असिदा पेट्रोल लीटर अमगी ममल लुपा चामा हेनखिबा अदुगी मतंग कांग्रेस लुसिंगबा असिना सेंटर द लेरिबा BJP गवर्नमेंट अमदि आसाम द हौजिक लेंगाक पारिबा गवर्नमेंट अनिमपो हुंदुना ngankhibag लोइना सेंटर अमस स्टेट द लेरिबा BJP लेंगाक आसाम अमदि लैबाक असिगी लाइरबा मियामबो हानरबा होनरे लैबाक असिगी प्राइम मिनिस्टर नरेंद्र मोदी ना इंडिया की नमक साउखनबा तौरिबा थबक हाइबबो इंडिया ना निंखा तमलब मतुंग चाहि हुमरारोम लैरगा पेट्रोल की ममल लीटर अमदा लुपा चामा हेलनखिबा असिने मसिदगी हिना अफब थबक अमद मोदी ना ngasi फाउबा पांथोप लैद्रि आइना कांग्रेस लुसिंगबा RP शर्मा मखाताना फोंदोरक्ले महाकना मखाताना फोंदोखिबदा कांग्रेस ना मतम चांगना लेंगाक पाइदुना लाकलिंगै मतमदा पेट्रोल की ममल असि लीटर अमदा लुपा हुमफुदगी हुमफुमंगा फाउबा पीबा यावखे मतमदुदा हारिबा ममल असि यामल्ली आइदुना BJP ना यौकया औखे अदुबो मदुगी ओन तैनबदा हौजिक BJP ना सही तारित लोम लेंगाक पेरकपा असिदा थाउगी ममल लीटर मदल लुपा चामा हेनख्रे लाकदुरबा स्टेट असेंबली इलेक्शन सिंग द BJP चाउना माइथिरगनी आइबा खंगबदगी तोंगान प नमथाकी ओइबा थबकसिंग पाइखतुना लैबाक असिगी मियामबु मोइथेम तोंगनबा होनरे लैबाक असिदा लेरिबा मियामना BJP लेंगाक पामनद्रे आइबसि मयक सेंगलबनी मरमदुना लाकदुरबा चाहिदा कांग्रेस न शक्ति पाइबा ngamlagani आइरे जोराम मेडिकल कॉलेज द तमलिबा महिरोय अमा मसा मतोम त थौरी यानदुना सिजरमले आइजोलदगी खाथंग मैकैद किलोमीटर 13 चटलग लेबा जोराम मेडिकल कॉलेज JMC द महि तमलिबा मसागी सही कुनमथोय रोम छुरबा महिरोय अमा महाकी कात थौरी यानदुना सिरमले आइना पुलिस की मकोक थोंबो ऑफिसर अमना फोंदोरक्ले मागना फोंदोकिबद लैखित्रबा महिरोय अदु मिजोराम की लोंगतालाई डिस्ट्रिक्ट की मनुंग चनबा साउंड टेदगी नजर चकमा कौबा मियोय अमने हाइबा खंगबा ngamkhre महाकी ममानबसिंग मपानद सानदुना लैरिंगि मतमदा महाका मनुंगदा मातोंद सिजरंखिबरे लैखित्रबा अदु हौजिक JMC द MBBS अहानबा सही तमलिबा महिरोय अमने
ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯍꯥꯏꯗꯣꯛꯈꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗ ꯃꯍꯥꯛ ꯐꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯎꯈꯤ ꯍꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯊꯣꯔꯛꯇꯕꯗꯒꯤ ꯃꯄꯥꯟꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯧꯈꯤ, ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯂꯛꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯤꯡꯅꯕꯗꯒꯤ ꯀꯣꯂꯦꯖꯀꯤ ꯆꯧꯀꯤꯗꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯔꯨꯝꯃꯦꯠ ꯗꯔꯁꯟ ꯆꯛꯃꯥꯅ ꯊꯣꯡ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯖꯔ ꯆꯛꯃꯥ ꯍꯣꯁꯇꯦꯜ ꯀꯥꯒꯤ ꯁꯤꯂꯤꯡ ꯐꯦꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯍꯥꯏꯅ ꯃꯤꯖꯣꯔꯥꯝꯒꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯅꯣꯔꯗꯔꯟ ꯔꯦꯟꯖ ꯂꯥꯜꯕꯤꯌꯥ ꯀꯥꯛꯊꯃ ꯈꯤꯌꯥꯡꯇꯦꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯈꯨꯗꯛꯇ ꯃꯍꯥꯛꯄꯨ GMC ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯒꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ lumbu ꯁꯥꯔꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯔꯕꯁꯨ ꯗꯣꯛꯇꯔꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯈꯤꯗꯦ꯫ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯖꯕꯒꯤ ꯃꯇꯥꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯝꯂꯝꯗꯦ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯦꯛꯁꯤꯟꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ ꯈꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 1,81,869 ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯦꯔꯂꯥ, ꯄꯟꯖꯥꯕ, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯇꯥꯃꯤꯜ ꯅꯥꯗꯨ, ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯆꯠꯇꯤꯁꯒꯔꯗ ꯀꯣꯚꯤꯗꯀꯤ ꯀꯦꯁ ꯃꯁꯤꯡ ꯍꯥꯟꯅꯗꯒꯤ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯂꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ ꯃꯁꯤꯡ 13,939 ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 89.57ꯒꯤ ꯆꯥꯡꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ 32 ꯑꯣꯏꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯅ ꯀꯣꯚꯤꯗꯀꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯍꯥꯔꯥꯁꯇ꯭ꯔ ꯈꯛꯇ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯀꯦꯁ 9,908 ꯊꯦꯡꯅꯈꯤ꯫ ꯀꯦꯔꯂꯥꯗ 4,103 ꯑꯃꯁꯨꯡ ꯄꯟꯖꯥꯕꯇ 559 ꯊꯦꯡꯅꯈꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀꯦꯔꯂꯥ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯀꯔꯅꯥꯇꯀꯥ, ꯇꯥꯃꯤꯜ ꯅꯥꯗꯨ, ꯋꯦꯁ ꯕꯦꯡꯒꯣꯜ, ꯁꯠꯇꯤꯁꯒꯔ, ꯄꯟꯖꯥꯕ, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯇꯤꯝ ꯁꯦꯝꯗꯨꯅ ꯊꯥꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯜꯇꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯇꯤꯝꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯀꯣꯚꯤꯗ-19 ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯀꯅꯤ꯫ ꯁꯦꯟꯇꯔꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯑꯏꯕ ꯆꯦ ꯄꯤꯗꯨꯅ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯁꯤꯡ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯕꯒꯤ ꯊꯕꯛ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯈꯠꯅꯅꯕ ꯑꯦꯗꯚꯥꯏꯁꯁꯨ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯄꯨꯂꯤꯁ 2 ꯁꯁꯄꯦꯟꯗ ꯇꯧꯈ꯭ꯔꯦ, 5 ꯐꯥꯔꯦ꯫ ꯆꯤꯀꯥꯕꯂꯥꯄꯨꯔꯗ ꯀ꯭ꯋꯥꯔꯤ ꯕ꯭ꯂꯥꯁꯠ ꯇꯧꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 6 ꯁꯤꯍꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 5 ꯄꯨꯂꯤꯁꯅ ꯐꯥꯔꯦ, ꯑꯗꯨꯒ ꯄꯨꯂꯤꯁ ꯄꯔꯁꯟ 2ꯗ ꯁꯁꯄꯦꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯦ꯫ ꯀ꯭ꯋꯥꯔꯤ ꯕ꯭ꯂꯥꯁꯠꯀꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯔꯘꯕꯦꯟꯗ꯭ꯔ ꯔꯦड्डी ꯀ꯭ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯄꯨꯅꯤ꯫ ꯃꯍꯥꯛ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯅꯟꯇꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀ꯭ꯋꯥꯔꯤ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯚꯦꯟꯀꯇꯦꯁꯤꯚ ꯔꯦड्डी, ꯄ꯭ꯔꯕꯤꯟ, ꯃꯣꯍꯝꯃꯗ ꯔꯤꯌꯥꯖ, ꯗ꯭राꯏꯚꯔ ꯑꯃꯁꯨꯡ ꯃꯙꯨꯁꯨꯗꯟ ꯔꯦड्डीꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯨꯜꯠꯀꯤ ꯃꯔꯥꯜ ꯁꯤꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯣꯡꯒꯣꯏꯅꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ 3 ꯃꯔꯥꯜ ꯐꯪꯗꯕꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯑꯃꯕꯨ ꯅꯨꯄꯤ 3ꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯑꯃꯁꯨꯡ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯃꯗ ꯐꯣꯡꯈꯤꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤꯃꯆꯥ 3 ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠꯀꯤ ꯃꯔꯥꯜ ꯐꯪꯗꯕꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟꯁ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁ ꯄꯣꯛꯁꯣꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯖꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯅꯔꯤꯕꯤ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤꯃꯆꯥ 3 ꯑꯃꯁꯨꯡ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 8ꯗ ꯀꯣꯏꯕ ꯆꯠꯈꯤ꯫ ꯃꯈꯣꯏ ꯁꯦꯅꯥꯄꯇꯤꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ IOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯅꯠꯇ꯭ꯔꯒꯅ ꯀꯤꯗꯅꯦꯞ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯖꯨꯝꯕꯥꯜ ꯃꯔꯤ ꯂꯩꯅꯗꯨꯅ ꯆꯦꯟ ꯆꯣꯡꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯅ ꯄꯜꯂꯦ꯫ IOꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯄꯣꯛꯁꯣ ꯏꯝꯐꯥꯜ ꯏꯁꯠꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯕꯦꯜ ꯄꯤꯈꯤꯕꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 15 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯒꯤ ꯑꯄꯣꯛꯄꯅ ꯊꯥ ꯑꯁꯤꯒꯤ 18ꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯨꯄꯤꯃꯆꯥ 3ꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ꯫ ꯋꯥꯀꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 8ꯒꯤ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯑꯦꯒ꯭ꯋꯤꯁ ꯑꯣꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯔꯣꯟ ꯑꯊꯨꯞ ꯂꯣꯠꯁꯤꯟꯗꯨꯅ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯋꯥꯀꯠ ꯑꯗꯨꯗ ꯄꯜꯂꯦ꯫ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯍꯠꯇꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯃꯆꯥ 1, ꯅꯝꯕꯣꯜ ꯊꯣꯡꯈꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤꯃꯆꯥ 2ꯒꯤ ꯃꯊꯛꯇ ꯀꯣꯔꯠꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯅꯨꯄꯤꯃꯆꯥ 1ꯒꯤ ꯑꯄꯣꯛꯄ ꯋꯥꯍꯦꯡꯕꯝ ꯁꯔꯠ ꯆꯍꯤ 82 ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯋꯥꯍꯦꯡꯕꯝ ꯂꯥꯜꯍꯨ ꯂꯤꯟ ꯆꯍꯤ 90 ꯏꯝꯐꯥꯜ ꯏꯁꯠ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯐꯥꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 10 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯊꯝꯈꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ 10ꯗ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯅ
का हेनबा नत्रगन अरानबा तौकी आइबगी चप चाबा खुदम चंगदम लेतबा अमसुंग आयोगी रिपोर्ट मतुंग इन्ना बेल पिखे अरोइबदो कंटेंट सिंग असिगे मरुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदी फेसबुक पेज असिदगी येंगबिरिबो पुनमबो पथागसरी चैनल असिन अदुमदा कानरबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काउबिगनु पुनमबो अमखना थागसरी।